ꯑꯩꯅ ꯆꯦꯟꯒꯅꯨ ꯍꯥꯏꯔꯒ ꯅꯈꯣꯏ ꯀꯔꯤꯒꯤ ꯆꯦꯜꯂꯤ ꯆꯦꯟꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯈꯣꯏꯗ ꯀꯥꯞꯁꯤꯜꯂꯛꯂꯅꯤ ꯌꯥ ꯍꯥꯏꯌꯨ ꯅꯨꯄꯥ ꯅꯈꯣꯏ ꯑꯅꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯌꯨ ꯁꯥ ꯑꯩꯒꯤ ꯃꯤꯡꯅ ꯀꯣꯛꯄꯤꯛ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯌꯥꯍꯣꯕ ꯀꯧꯏ ꯑꯩꯈꯣꯏ ꯑꯅꯤ ꯉꯔꯥꯡ ꯃꯐꯝꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯕ ꯃꯤ ꯑꯁꯤꯕꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯣꯛꯄꯤꯛ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯉꯔꯥꯡ ꯊꯥꯗꯔꯝꯕ ꯑꯁꯤꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯍꯥꯏꯌꯨ ꯑꯁꯤꯕꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥ ꯁꯥꯔ ꯑꯩ ꯍꯥꯏꯖꯒꯦ ꯁꯥꯔ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯅꯨꯄꯥꯗꯨ ꯅꯨꯡꯉꯥꯏꯇꯦ ꯄꯣꯠꯂꯣꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯂꯥꯛꯂꯒ ꯆꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯁꯤꯕꯗꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯕꯣꯁ ꯃꯥꯒꯤꯁꯤ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯕꯣꯁ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯁꯥꯔ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯂꯕꯅꯤ ꯑꯁꯤꯕꯗꯣ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯅꯪ ꯑꯩꯈꯣꯏꯁꯤ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯑꯁꯤꯕꯗꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯕꯣꯁ ꯃꯥꯏꯁꯤ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯑꯁꯤꯕꯗꯨ ꯃꯥꯅ ꯁꯣꯏꯗꯅ ꯂꯣꯁꯤꯟꯗꯨꯗ ꯊꯝꯃꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯑꯣꯏꯅ ꯐꯨꯔꯒ ꯐꯒꯗꯧꯅꯤ ꯌꯦꯡꯉꯨ ꯅꯨꯄꯥ ꯑꯩꯈꯣꯏ ꯅꯪꯕꯨ ꯐꯨꯅꯤꯡꯗꯦ ꯑꯁꯦꯡꯕꯗꯨ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯍꯥꯏꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯆꯩ ꯌꯥꯝꯅ ꯆꯥꯔꯅꯤ ꯀꯔꯤꯅꯣ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯒ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩ ꯏꯌꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯥ ꯍꯥ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛꯇ ꯃꯔꯤꯜ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯧ ꯑꯌꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯤꯕꯗꯨ ꯃꯐꯝꯁꯤꯗ ꯊꯅꯝꯃꯨ ꯀꯔꯤꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯑꯅꯤꯗꯣ ꯂꯧꯒꯅꯤ ꯈꯪꯉꯨ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯗꯅ ꯁꯦ ꯑꯁꯤꯕꯗꯨꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯊꯣꯔꯛꯄ ꯉꯥꯏꯔꯒ ꯍꯦꯛꯇ ꯐꯥꯔꯁꯤ ꯍꯦꯛꯇ ꯐꯥꯔꯁꯤ ꯀꯥꯏꯅ ꯍꯩ ꯑꯄꯪ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯚꯨꯠ ꯑꯣꯜꯂꯕꯅꯤꯅꯦ ꯑꯄꯪ ꯑꯣꯟꯅꯤꯡꯉꯒ ꯑꯣꯟꯁꯅꯨ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯕꯗꯨ ꯐꯥꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ 이씨, 너냐? 안녕냐? 아이가 떨어가 오냐니 하루에 또 이세. 아이암니까 이다. 미군 것이 딩딩 종자니노. ताखुदम अदुनिने लब लब तौबा हाइरिसे मिहुंदु चोंगदनबा कन्ना मुक्ता फावको अदो इसिए तोरोना ओ हे या थोरादी kamdौबा हा 이씨, 아이디 남자라고다. ए ताखुदम इसिए तोरोदी आदे लेरे तू लाओ माबु नरगने तोरो नंगसे पामी नुंगसी हेक्ता हाइरो
ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯍꯦ ꯇꯣꯅꯥꯎ ꯊꯕꯥꯛꯀꯁꯤ ꯃꯤꯍꯨꯟ ꯆꯣꯡꯕꯅ ꯂꯣꯏꯔꯦꯕ ꯃꯄꯥꯟꯁꯨ ꯀꯟꯅ ꯊꯣꯛꯅꯤꯡꯉꯛꯑꯦ ꯍꯥꯏꯕ ꯑꯁ ꯇꯥ ꯈꯨꯏꯗꯣꯝ ꯅꯪ ꯁꯤꯗꯤꯑꯕ ꯃꯄꯥꯟꯒꯗ ꯀꯣꯟꯅ ꯊꯣꯛꯎ ꯑꯗꯣ ꯅꯪꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯎꯅꯔꯨꯔꯒꯦꯀꯣ ꯑꯗꯨꯒꯅꯦ ꯑꯩ ꯅꯪ ꯑꯃꯨꯛ ꯀꯧꯔꯛꯀꯦꯀꯣ ꯑꯗꯨꯅ ꯐꯔꯅꯤ ꯂꯩꯀꯥꯏꯁꯦ ꯑꯩꯗꯤ ꯂꯩꯖꯅꯤꯡꯗ꯭ꯔꯦꯀꯣ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯔꯤꯜ ꯌꯥꯎꯖꯗ꯭ꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯁꯣꯠ ꯕ꯭ꯔꯦꯛ ꯍꯥꯏꯕ ꯐꯥꯎ ꯌꯥꯗꯦ ꯀꯤꯕꯅ ꯃꯛꯂꯥꯛꯀꯁꯦ ꯊꯛ 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 ꯅꯤꯛꯅꯔꯤꯕ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯄꯥꯅ ꯀꯤꯕꯁꯤꯃꯨꯛ ꯍꯩꯅꯗꯕ ꯑꯅꯤ ꯁꯨꯗꯦꯀꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯃꯊꯧꯅꯥ ꯌꯥꯝꯅ ꯐꯒꯗꯧꯕꯅꯤ ꯑꯣ ꯏꯆꯦ ꯇꯣꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯇꯣꯅꯥꯎ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯝꯃꯣꯏꯅꯦ ꯍꯥ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯊꯧꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯅꯨꯄꯥꯅꯤꯅꯦ ꯇꯣꯅꯥꯎ ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤꯗ ꯑꯗꯨꯅꯦꯕ ꯑꯗꯣ ꯇꯣꯅꯥꯎ ꯅꯆꯦꯗꯤ ꯃꯊꯧꯅꯥ ꯃꯔꯤ ꯂꯩꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯏꯆꯦ ꯇꯣꯔꯣ ꯑꯗꯨꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦꯍꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯗꯣ ꯏꯆꯦ ꯇꯣꯔꯣ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯔꯦꯅꯦ ꯃꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯍꯩꯃꯥ ꯑꯩ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯏꯁ ꯉꯝꯃꯔꯣꯏꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦ ꯍꯥꯏꯕ ꯇꯣꯅꯥꯎ ꯂꯩꯌꯦ ꯂꯩꯌꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯅꯦ ꯇꯣꯔꯣ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯇꯣꯔꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯁꯣꯟꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯍꯧꯖꯤꯛ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕ ꯑꯗꯣ ꯃꯥ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯍꯩꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥ ꯈꯨꯏꯗꯣꯝ ꯁꯤꯗ ꯂꯥꯛꯑꯣ ꯇꯥ ꯈꯨꯏꯗꯣꯝ ꯁꯤꯗ ꯂꯥꯛꯑꯣ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ ꯍꯥꯏ ꯇꯥ ꯈꯨꯏꯗꯣꯝ ꯉꯥꯏꯈꯣꯅꯦꯍꯦ ꯉꯥꯏꯈꯣ ꯍꯥꯏꯕ ꯏꯆꯦ ꯄꯥꯁꯣꯠ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯅ ꯀꯝꯗꯧꯕ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯁꯦꯜꯒ ꯈꯔ ꯈꯥꯏꯕ ꯆꯠꯁꯤ ꯍꯥꯏꯕ ꯊꯔꯣ ꯅꯪꯗꯤ ꯌꯥꯎꯁꯪꯒ ꯆꯪꯉꯤꯕꯣꯏꯔꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯊꯣꯛꯏ ꯍꯥꯏꯗꯅ ꯉꯥꯡꯅꯔꯤꯁꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯀꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯣꯏꯅꯦ ꯏꯆꯦ ꯄꯁꯣꯠ ꯑꯩꯗꯤ ꯀꯤꯃꯟꯗꯅ ꯌꯥꯎꯁꯪꯒ ꯑꯝꯇ ꯆꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯊꯣꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯦꯟ ꯈꯥꯏꯕ ꯆꯠꯁꯦ ꯍꯥꯏꯔꯤꯗꯨ ꯊꯦꯡꯉꯣꯏ ꯀꯩꯅꯣ ꯉꯜꯂꯤꯉꯩ ꯍꯤꯌꯥꯡ ꯑꯊꯧꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯣꯛ ꯍꯦꯛ ꯆꯠꯍꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯊꯔꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯌꯥꯎꯁꯪꯒꯤ ꯁꯦꯟ ꯈꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯀꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯑꯣꯏꯅ ꯁꯦꯟ ꯈꯥꯏꯕ ꯆꯠꯀꯗꯧ ꯃꯥꯜꯂꯦ ꯑꯁꯤꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯗꯣ ꯌꯦꯡꯉꯨꯅꯦꯍꯦ ꯏꯆꯦ ꯄꯥꯁꯣꯠ ꯃꯣꯏꯒꯤꯁꯦ ꯌꯥꯎꯁꯪꯒ ꯀꯣꯏꯕ ꯂꯥꯛꯏꯖꯥꯠꯂꯣ ꯍꯥꯏꯕ ꯀꯩ ꯋꯥꯅꯣꯍꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯌꯥꯎꯁꯪ ꯀꯣꯏꯕ ꯂꯥꯛꯀꯗꯣꯏꯅꯣꯕ ꯑꯁꯤꯗ ꯅꯨꯄꯤ ꯈꯔ ꯂꯩꯔꯤꯁꯦ ꯃꯈꯣꯏꯗ ꯑꯣꯏꯅ ꯍꯪꯂꯁꯤ ꯂꯥꯛꯑꯣ ꯍꯩꯃꯥ ꯏꯆꯦ ꯊꯔꯣ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯋꯥꯅꯤ
ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯦ ꯍꯣꯔꯦꯟ ꯑꯕꯦꯔꯀ ꯇꯩꯒꯦ ꯍꯥꯏꯔꯛꯂꯗꯤ ꯏꯁꯣꯞ ꯆꯣꯞꯅꯅꯤꯀꯣ 이붕아, 야우상 ꯃꯩ ꯊꯥꯕꯁꯨ ꯌꯧꯗ꯭ꯔꯤ. ꯍꯧꯖꯤꯛꯄꯨ ꯅꯣꯏꯅ ꯌꯥꯎꯁꯪ ꯀꯣꯏꯕ ꯂꯥꯛꯂꯤꯁꯦ ꯈꯔ ꯉꯟꯃꯟꯗ꯭ꯔꯣ ꯍꯥꯏꯕ. ꯍꯧꯖꯤꯛꯅꯦ ꯂꯩꯁꯥꯕꯤꯒ ꯁꯦꯟ ꯊꯠꯄ ꯑꯃꯠꯇ ꯊꯣꯛꯂꯝꯈꯤꯔꯣꯏꯀꯣ. 이따이마 아이코이시보 너에게 라와이 타와이게 역상가도 야우바 라고 미 말로라고 하 아이코이나 마팜시다 라그리바세 누파니 각티락바니 이스, 그리노네. 왕왕 상황까지 어떻게 딱하크레다고 떠오르지? 그래 좀 딱했바니 라와이 타와이기 누피신가 원신 나도나 짜갓짜갓 낭나바 아이코이 빰데 아이코이나 디렉리바 누파니도 까다이들 라이 하유 ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯃꯃꯤꯡ ꯃꯊꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯦ ꯅꯨꯄꯥ ꯌꯥꯝꯅ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯁꯦ ꯃꯀꯣꯛ ꯄꯤꯁꯛ ꯄꯤꯛꯄ ꯅꯨꯄꯥ ꯑꯃꯒ ꯃꯌꯥ ꯍꯣꯕ ꯅꯨꯄꯥ ꯑꯃꯒꯅꯤ ꯃꯃꯤꯡꯗꯤ ꯈꯪꯗꯦ 하이마, 그이노네. 마밍 허직다 하이크가 마밍 강대 하이리시보. ꯉꯥꯏꯈꯣꯍꯦ ꯊꯔꯣ ꯅꯪꯁꯨ ꯃꯁꯛꯁꯨ ꯈꯪꯕ ꯃꯤ ꯅꯠꯇꯦ 너희나 뒤집어 미도 아이디 강이 낭마 거이부 강이 아이바 너희나 뒤집어 미도 꼭비꺼 야호바가니 아이기 마룩 악더니 낭기 마룩 악더니 하이바 마두디 얌나 바래 낭마 거이기 라이 밤도 아잉원다 따오 마돔나 다오라바디 낭원다이나 마나 비가니 호이 야니 아이 닥자게 마코이디 아이가 자민 다민나 두나 아둠 라이바니 아이기 뚱 일라오 아이 모이 까다이다 라이람니 하이바수 강이 라오 ꯍꯥꯏ ꯆꯥꯎꯕꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯡꯗꯣ ꯅꯣꯡꯃꯩꯒ ꯄꯥꯏ ꯍꯥꯏꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯅꯪ ꯆꯦꯜꯂꯒ ꯑꯃꯨꯛꯇ ꯄꯥꯎ ꯄꯤꯔꯨꯆꯣ 호이 이제. ꯑꯣ ꯀꯣꯛꯄꯤꯛ ꯌꯥꯍꯣꯕꯥ ꯀꯣꯛꯄꯤꯛ ꯌꯥꯍꯣꯕꯥ ꯅꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯂꯣꯠꯂꯨꯖ ꯆꯠꯂꯣ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯍꯨꯝꯅꯅꯦ ꯅꯣꯏ ꯑꯅꯤ ꯊꯤꯕ ꯂꯥꯛꯍꯧꯕꯅꯤ ꯍꯥ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯩꯈꯣꯏ ꯊꯤꯕ ꯂꯥꯛꯍꯧꯋꯦ ꯍꯥꯏꯕ ꯏꯇꯥꯎ ꯌꯥꯍꯣꯕ ꯃꯣꯏꯁꯤꯡꯗꯨ ꯑꯩꯈꯣꯏꯅꯤ ꯊꯤꯕ ꯑꯃꯨꯛ ꯂꯥꯛꯂ ꯃꯥꯜꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯣ ꯄꯤꯛꯇ꯭ꯔꯨꯅꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯃꯤ ꯍꯥ ꯄꯤꯛꯇ꯭ꯔꯨꯅ ꯅꯨꯄꯥꯁꯤꯡꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯈꯪꯅꯤ ꯃꯥ ꯑꯣ ꯅꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯂꯨꯔꯣ ꯆꯠꯂꯣ ꯃꯤ ꯃꯣꯏꯗꯣ ꯅꯣꯡꯃꯩꯒ ꯄꯥꯏ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩꯀꯣ ꯏꯇꯥꯎ ꯌꯥꯍꯣꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯂꯣꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕ ꯀꯥꯡꯗ꯭ꯔꯨꯝ ꯃꯥꯟꯕꯁꯦ ꯃꯥ ꯈꯪꯉꯤ ꯍꯥꯏꯕ ꯑꯩꯅꯗꯤ ꯃꯥꯁꯦ ꯈꯔ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯐꯨꯕꯤꯗ꯭ꯔꯕꯅꯤ ꯃꯥ ꯆꯩ ꯐꯖꯅ ꯂꯩꯔꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯄꯤꯛ ꯅꯪꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯃꯥ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯕꯅꯤ 호야호바 호꼭빅 너희 우나바 미라이 라오 돌아오 เฮ้ยมี
ꯃꯤ ꯃꯆꯥ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯒꯦ 이스 아시드 레이리세 싹 오이라 말레네 모야니 싹 사람들 말레 이스 용삭 이론 바시디 하오르니다 마시 하나 아무것도 싹이겠다 boss maduki mi macha dunat sang khrise phanadi kuire he akhoi da khadar sanara lo khazara boss manungda changsil라가 yengsi is 이런 바시디 사티나 하위에 사이다 ꯀꯣꯛꯄꯤꯛꯀ ꯄꯤꯛꯇ꯭ꯔꯨꯒ ꯀꯧꯔꯨꯁꯨ ꯍꯥꯏꯔꯒ ꯃꯥꯅ ꯁꯤꯗ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯦꯅꯦ ꯕꯣꯁ 야 ꯑꯩꯅ ꯃꯤ ꯊꯤꯌꯨ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯤꯗꯨ ꯅꯪ ꯃꯤ 우시ꯠꯇꯕ꯭ꯔꯥ ꯍꯥ ꯅꯪ ꯑꯩꯒꯤ ꯅꯣꯡꯃꯩꯁꯤꯒꯤ ꯃꯔꯨ ꯑꯃ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯁꯨꯝꯅ ꯁꯨꯝ ꯆꯥꯖꯕꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯍꯩ ꯃꯤ ꯃꯆꯥ ꯅꯪ ꯀꯣꯛꯄꯤꯛꯀ ꯌꯥꯍꯧꯕꯒ ꯐꯪꯅꯕ ꯊꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯍꯤꯡꯉꯣꯏꯍꯦ ꯃꯤ ꯃꯆꯥ ꯍꯟꯗꯛꯀ ꯁꯣꯏꯔꯕꯗꯤ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯣ 기만도나 난토기분이 와라우비노 만남 시쇼 온통 나간 그래 boss maiji yongchak chaba male asida yongchak maru yamna tare ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯣꯛꯄꯤꯛꯀ ꯌꯥꯍꯧꯕꯒ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯂꯧꯔꯦ ꯈꯪꯉꯨ ꯅꯝꯊꯤꯃꯜꯂꯦ ꯍꯦ ꯆꯠꯁꯤ ꯆꯠꯂꯣ